Tongan tongan ba thogdok singda mioi ani nongmai na kaplam le. Ngarang numidang pung nipan makhairom tabada lamlai police ki manung sanba itam thongda cycle tongduna lakpa laitan them tombi singha sahin kunmaga apok pa leikhidraba rajen sekta awang lekai da leiba si masak khangdaba mioi amana nongmai na kaplam badagi khu amadi phaigan da panduna Jenims Hospital da laikan nakhre. Mahak mamanaba kharaga loinana thabak sururaga halakpada mamanaba singa lamlai da leiba pandukal amada kwa chaminaraga mayum tamna halakpagi itam thong yorakpada lambi mayai da marks ukpa mioi ama phone da wari sanaduna leiramkhiba mioi aduna nongmai round ani kapsilamlaga pungdong bam phaurga chenkibani hairi thodok sida lamlai police na case ama lokhakhre. Amana ngarang numidang pung mapan makhairom tabada porompat police ki manung sanba kongpan laisram lekai da leiba thoksom boge singha sahinani punithoi apok pa leikhidraba Rupachandra Kauba masu mayumdagi kautholaga konthongda nongmaina kaplammadagi soktuna rims da aruba phibam da laikan nakhre. Thogdosi mioi anina mahak puwari sanasi kauthoklaga konthongda nongmaina kaplammadagi thabak amadi pukchepta panduna rims ki ICU da laikan nakhre hairi. Atoppa pawmana potchei tanglibasi kanana yengsingani. Hojik Manipur ki miyam pumba COVID-19 pandemic leikibana sel thungi phibam da sukki matik phibam sokna leiri asuk yamna sel thungi phibam soktuna leiringai cherak sida mipum khudimakki yum thong khuding da sinariba cooking gas ki mamal lupa lising ama yorakpa haibasi lairaba praja singda lengakna phongna sagun tawbaga chap manai Manipur ki miyam punamak chap manaba thong ama da leite lairabana namna leibana cooking gas ki lupa lising ama puthokpa ngamdaba mioi kaya ama leiri makhoi sel puthokpa ngamdabadagi gas asi logduna sinadaba tabani cooking gas asi March tha asi phawbada ahumlak hengalakre January tha da lupa chanipan humdra mathoi asumna mathang hengalakpana lupa chamapan ga kunmathoi lupa chamapan ga nifu daruk amadi hojikna lupa chamapan ga humdra mathoi da hengakre cooking gas asi tangai mak phadana yumthong khuding sizina daba yadaba amani adubu cooking gas lawbada achauba senpham ama puthokpa ngamdabadagi awaba ama lairaba praja miyamna thengnari Mase hojik paliba BJP ki lengak asina khangsin usina dana leithokpa haibasi lengak ki asoiba khongthang amani haina lawgani lengak na miyam gi saukhat thorang kaya di paikhali adubu potchei tangbadagi miyamna thengnariba awaba sidi tana tumin leisinbadi chumde cooking gas ki wafam khakna tana petroleum gi mamal su asum hengalaktuna passenger singi bara hengalakliba amadi hawai chengwai na chingba te polam punamaki mamal su nongmagi hengalakli miyamna potchei gi mamal hengalakpada thengnariba awabasi leihandraba matamda lengak sibu afaba miyam gi khanba lengak li haina lawgani masi amuktang di tahansi kaidobage honage khannabu honarabadi punamak ngamba thabakni haina lawi atopa pawmana matik saba cherak pina balengak ta taksilakli emsu Kanglei khunai asida nupi bu awang ba thakta thangatuna mahusadagi lagli khunai asida leiriba nupi bu malem gi thakta tongan ba hiram ke ada nupi khunai gi oiba ahen ba mieng thambina ba taksinduna lagli emsuna women wing semduna nupi khunai da ahen ba mieng thamduna nupi gi oiba yaifana ba thabak thogda ke paikhatuna lagli amadi nupi oibi singda sexual harassment pi ba amadi sexual assault tawbana singba si thingna ba ahak ba serak pi na ba anti rape law ama semduna serak pi na ba lengak ta takna duna leiringi serak asida yamna laibak thiba thogdo ama haukiba March 13 gi ayuk pung 8 lom taba matamda Thawal district ki manung chana leiba ten thada sahi 8 rom da ngai ribi nupi masa amabu moithem tawduna yumlon nabada leiba ma thokpa amana izat mangan bikhiba si emsuna thamoi sokna nungaitaba amadi hakchina lawi thogdo asida victim oi hobi nupi masa si Thawal district ki manung chana leiba mafam amadagini mamagi mapamda mahi tamna ba leibani thogdo si angang asina tuition halaklaba matungda lairik paringai da repis oiriba SI Ananda Sharmana mayumda lairik takpi ge haiduna kauraga moithem tawduna phamlan nabi khibani thogdo si mingonda haidoktana basu ki halakpasu lei nupi masa asi phamlan nabi khre haibasi mabokna khanglakbani hariba thogdo sida chenariba samulai latpam Ananda Sharma apokpa subol asi pokso eki makhada chairak pibina ba haiduna paliba lengak sida emsuna appeal tawrakli atopa pawmana Laibak sin thungna numit ini gi bank strike hokre maroiba servicing chauna soknare Laibak sida leiba United Forum of Bank Union haiba Bank Union makapan gi apunba umbrella body na March 15 aduga 16 numit ini laibak pumbada bank strike ngasidagi hokibadagi bank ka mari leinaba khakta natana miyam gi punsida su chauna kaiba thokankhre bank strike asi public sector bank sing privatization taunaba aduga banking reformation phachilaktabagi mayokta kaukibani umbrella body asigi manung sanba Manipur da laiba bank singi thongmi sing aduga officer sing punna laibak asigi oina laktara henbana sagot khibadagi bank sing pumlep lep nakre bank union mapan adudi All India Bank Officers Confederation All India Bank Employees Association National Confederation of Bank Employees Confederation of India
Indian National Bank Officers Congress aduga National Organization of Bank Workers strike asida saruk yari. Strike asina paisa deposit tauba aduga paisa lokthokpa check clearance aduga loan approval phawba chawna sokhanki adumapu ATM di functional oiba yauki. Bank sing March 16 haibati second Saturday aduga March 13 Nomaijing hariba sing asi thong loan bana numit mari ni di banking operation da chawna sokhale. Strike changchilakli basi Union Finance Minister IBM Nirmala Sitharaman gi budget puthokpada lupa crore 1.75 khomgat na balengak na sen thadar roi haina public sector bank ani privatization tawragani haina IBM sina lauthokhiba adu yaning da bafongdoklapani hairi. Nakalamaromda General Insurance Company mari March 13 strike sanction gadori. LIC gi Union Punamaksu March 19 da strike sanction gadori. Insurance company singna strike sanction gadori basi public company privatization tawbagi mayoktani hairi.